ꯆꯣꯠꯂꯤ ꯇꯧꯔꯤꯕ ꯃꯤꯠ ꯑꯅꯤꯗꯨꯒꯤ ꯃꯊꯛ ꯊꯪꯕ ꯑꯣꯏꯔꯤꯕ ꯂꯥꯏꯕꯛꯇ ꯁꯝꯈꯣꯡꯗꯒꯤ ꯆꯦꯟꯊꯔꯛꯂꯤꯕ ꯏꯈꯦꯡꯗꯨ ꯀꯪꯁꯤꯜꯂꯒ ꯂꯩꯔꯤꯕ ꯃꯃꯥꯏ ꯃꯃꯤꯠꯇꯨꯁꯨ ꯃꯟꯖꯨꯅꯕꯒꯨꯝꯅ ꯃꯛꯁꯤꯟꯅ ꯃꯈꯨꯠ ꯃꯆꯥꯗꯨꯅ ꯅꯥꯟꯕꯒꯤ ꯃꯣꯠꯂꯤ ꯇꯧꯔꯤꯗꯨ ꯎꯕꯗ ꯅ꯭ꯌꯨꯇꯟ ꯀꯔꯤꯕꯨ ꯈꯜꯂꯨꯕꯅꯣ ꯈꯪꯗ꯭ꯔꯦ ꯉꯥꯏꯍꯥꯛ ꯌꯦꯡꯗꯨꯅ ꯂꯩ꯫ ꯊꯦꯝꯕꯤꯁꯨ ꯃꯃꯤꯠꯇꯨ ꯇꯞꯅ ꯄꯥꯡꯊꯣꯔꯛꯂꯦ꯫ ꯅ꯭ꯌꯨꯇꯟ ꯎꯕꯗ ꯈꯪ ꯌꯦꯡꯊꯣꯔꯛꯂꯤ꯫ ꯃꯁꯥꯗꯣ ꯑꯃꯨꯛꯁꯨ ꯊꯣꯡꯗ ꯌꯩꯁꯤꯜꯂꯤ꯫ ꯃꯀꯣꯛꯇꯨꯁꯨ ꯄꯨꯕ ꯉꯝꯗ ꯃꯈꯥꯗ ꯉꯥꯏꯍꯥꯛ ꯐꯝꯂꯒ ꯂꯩ꯫ ꯅ꯭ꯌꯨꯇꯟꯅ "ꯍꯧꯖꯤꯛ ꯃꯤ ꯂꯥꯛꯀꯗꯧꯔꯤ, ꯊꯨꯅ ꯊꯣꯛꯂꯛꯎ" ꯁꯤ ꯈꯛꯇꯃꯛ ꯍꯥꯏꯔꯝꯂꯒ ꯍꯟꯅ ꯌꯦꯡꯂꯝꯗ ꯆꯠꯈ꯭ꯔꯦ꯫ ꯊꯦꯝꯕꯤ ꯃꯀꯣꯛ ꯃꯆꯥꯗꯣ ꯅꯥꯕꯣꯏ ꯁꯥꯕꯣꯏ ꯆꯤꯛꯄꯣꯏ ꯉꯥꯎꯕꯣꯏ ꯌꯥꯗ꯭ꯔꯦ꯫ ꯋꯥꯁꯔꯨꯝꯗ ꯆꯪꯁꯤꯜꯂꯨꯅ ꯃꯆꯤꯟ ꯃꯌꯥꯗꯨ ꯁꯦꯡꯗꯣꯛꯂꯒ ꯃꯁꯥ ꯃꯎꯗꯨꯁꯨ ꯀꯥꯕꯛ ꯂꯨꯊꯣꯛꯂꯤ꯫ ꯃꯀꯣꯛꯇꯨ ꯇꯨꯝꯂꯨꯕꯒꯤ ꯍꯦꯟꯅ ꯅꯥꯕꯒ ꯊꯨꯞꯄ ꯑꯃꯁꯨ ꯌꯥꯎꯔꯦ꯫ ꯃꯐꯤꯁꯨ ꯀꯌꯥ ꯅꯥꯟꯕ ꯁꯦꯠꯇ꯭ꯔꯦ꯫ ꯌꯨꯝꯗ ꯑꯗꯨꯝ ꯂꯩꯕꯒꯤ ꯐꯤꯔꯣꯜ ꯆꯥꯂꯣꯟꯅꯤ ꯃꯥꯅ ꯁꯦꯠꯂꯤꯕꯗꯣ꯫ ꯃꯧ ꯑꯃ ꯑꯣꯏꯕꯒꯤꯗꯤ ꯅꯧꯖꯩ ꯍꯥꯏꯕ ꯇꯥꯏ꯫ ꯃꯄꯥꯟ ꯍꯛꯄꯤꯗ ꯁꯥꯃꯨ ꯃꯆꯨꯗ ꯌꯥꯝꯅ ꯅꯥꯟꯕ ꯌꯥꯝꯅ ꯆꯝꯕ ꯑꯃ ꯁꯦꯠꯂꯒ ꯐꯤꯁꯨ ꯃꯨꯔꯩꯅꯕ ꯃꯆꯨꯗ ꯈꯔ ꯅꯧꯊꯥꯡꯅꯕ ꯑꯃ ꯏꯜꯂꯤ꯫ ꯊꯦꯝꯕꯤ ꯗ꯭ꯔꯦꯁꯤꯡ ꯇꯦꯕꯜ ꯃꯃꯥꯡꯗꯨꯗ ꯂꯦꯞꯂꯒ ꯃꯤꯡꯁꯦꯜꯗꯨꯗ ꯇꯥꯔꯤꯕ ꯃꯥꯒꯤ ꯃꯁꯛ ꯃꯆꯨ ꯊꯣꯛꯇ꯭ꯔꯕ ꯅꯨꯡꯁꯨꯛ ꯅꯨꯡꯖꯥꯅꯔꯕ ꯃꯥꯏꯊꯣꯡꯗꯨꯗ ꯌꯦꯡꯂꯤ꯫ ꯃꯤꯠꯂꯨꯗꯒꯤ ꯄꯤꯔꯥꯡꯁꯨ ꯆꯤꯟꯊꯔꯛꯂꯤ꯫ ꯃꯨꯟꯅ ꯌꯦꯡꯂꯒ ꯃꯃꯣꯟ ꯅꯣꯛꯂꯛꯂꯤ꯫ ꯃꯤ ꯍꯥꯏꯕ ꯖꯤꯕꯁꯦ ꯀꯔꯝꯕ ꯃꯈꯜꯒꯤ ꯂꯥꯏꯅ ꯁꯦꯝꯃꯛꯄꯅꯣ? ꯇꯤꯟ ꯀꯥꯡ ꯑꯣꯏꯅ ꯄꯣꯛꯂꯤꯕ ꯅꯣꯏꯒꯤ ꯃꯄꯣꯛꯇꯤ ꯌꯥꯝꯅ ꯐꯩ꯫ ꯅꯣꯏꯕꯨ ꯁꯥꯔꯤꯕ ꯂꯥꯏ ꯃꯥꯕꯨ ꯑꯩꯅ ꯊꯃꯣꯏꯗ ꯂꯥꯠꯂꯤ꯫ ꯂꯥꯏꯕꯛꯇ ꯊꯦꯠꯂꯒ ꯆꯠꯂꯣ ꯍꯥꯏꯁꯨ ꯆꯠꯀꯦ꯫ ꯅꯣꯛꯅꯤꯡꯗ꯭ꯔꯥ ꯃꯤꯒꯤ ꯃꯄꯣꯛꯁꯤꯁꯨ? ꯇꯨꯡꯂꯣꯝꯗꯒꯤ ꯊꯣꯡꯖꯤꯟꯄꯥꯟꯗ ꯂꯦꯞꯂꯒ ꯔꯣꯖꯤꯅ ꯃꯆꯤꯟꯅ ꯁꯣꯜꯂꯛꯂꯤ꯫ ꯀꯩꯅꯣ ꯁꯤꯕꯣ? ꯉꯥꯎꯔꯖꯥꯠꯂꯣ? ꯃꯇꯣꯝꯇ ꯆꯨꯏꯔꯒ ꯂꯣꯜꯂꯤꯁꯤꯕꯣ? ꯗꯥ ꯊꯣꯏꯕꯅ ꯍꯥꯏꯕꯗꯣ ꯆꯨꯝꯂꯝꯃꯅꯤꯁꯦ꯫ ꯑꯁꯤ ꯈꯜꯂꯒ ꯇꯞꯅ ꯆꯪꯉꯛꯇꯨꯅ ꯍꯥꯏꯔꯛꯂꯤ꯫ "ꯏꯅꯝꯕꯦꯝꯃ." ꯊꯦꯝꯕꯤ ꯇꯞꯅ ꯂꯩꯊꯣꯔꯛꯂꯤ ꯑꯗꯨꯒ ꯍꯥꯏꯔꯛꯂꯤ꯫ "ꯆꯪꯉꯛꯑꯣ, ꯑꯩ ꯉꯁꯤꯗꯤ ꯌꯥꯍꯧꯒ ꯑꯝꯇ ꯉꯜꯍꯧꯗ꯭ꯔꯦ꯫ ꯀꯣꯛꯁꯤꯁꯨ ꯄꯨꯕ ꯌꯥꯗ꯭ꯔꯦ, ꯁꯤꯗꯧꯔꯕ꯭ꯔꯥ ꯈꯪꯗ꯭ꯔꯦ." ꯉꯥꯡꯉꯤꯗꯨꯒꯤ ꯄꯥꯎꯈꯨꯝꯗꯤ ꯄꯤꯔꯛꯇ꯭ꯔꯤ꯫ ꯃꯥꯒꯤ ꯊꯣꯛꯄ ꯑꯣꯏꯅ ꯍꯥꯏꯔꯛꯂꯤ꯫ ꯗꯥ ꯊꯣꯏꯕꯒꯤ ꯃꯃꯥꯟꯅꯕ ꯂꯥꯛꯎꯔꯤꯌꯦ꯫ ꯗꯥ ꯊꯣꯏꯕꯅ ꯊꯣꯛꯂꯛꯑꯣꯅ ꯍꯥꯏ꯫ ꯑꯩꯗꯤ ꯀꯥꯎꯏ ꯏꯁꯥꯁꯦ ꯇꯔꯪ ꯑꯃ ꯆꯠꯂꯤꯉꯩꯗ꯫ ꯄꯨꯟꯁꯤꯁꯦ ꯀꯔꯤꯕꯨ ꯊꯣꯛꯑꯒꯕ? ꯋꯥꯗꯣ ꯂꯣꯏꯕ ꯅꯪꯗꯦ꯫ ꯔꯣꯖꯤ ꯇꯨꯃꯤꯟꯅ ꯊꯣꯛꯈ꯭ꯔꯦ꯫ ꯊꯦꯝꯕꯤ ꯆꯠꯈ꯭ꯔꯤꯕ ꯔꯣꯖꯤꯕꯨ ꯌꯦꯡꯍꯧꯔꯤ꯫ ꯊꯃꯣꯏꯒꯤ ꯄꯦꯟꯗꯕ ꯅꯨꯡꯉꯥꯏꯇꯕ ꯃꯌꯥꯝꯗꯣ ꯃꯤꯉꯣꯟꯗ ꯇꯝꯖꯔꯒ ꯈꯔ ꯐꯕꯒꯨꯝ ꯅꯤꯡꯂꯤ꯫ ꯑꯗꯨꯕꯨ ꯇꯥꯕꯤꯅꯕ ꯂꯩꯇ꯭ꯔꯕꯗ ꯇꯨꯃꯤꯟꯅ ꯃꯇꯣꯝꯇ ꯂꯩꯍꯧꯔꯤ꯫ ꯁꯝꯖꯦꯠꯇꯨꯅ ꯃꯁꯝꯗꯣ ꯍꯥꯠꯅꯕ ꯍꯣꯠꯅꯩ ꯑꯗꯨꯕꯨ ꯉꯝꯗ꯭ꯔꯦ꯫ ꯂꯣꯏꯅꯁꯨ ꯄꯨꯟꯈ꯭ꯔꯦ꯫ ꯄꯨꯟꯕꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯈꯔ ꯈꯖꯤꯛꯇꯪ ꯆꯤꯡꯂꯨꯕꯗ ꯃꯀꯣꯛꯇꯨ ꯊꯨꯞꯄꯅ ꯂꯣꯏꯔꯦ꯫ ꯌꯥꯎꯗ꯭ꯔꯕꯒ ꯆꯠꯄꯨ ꯃꯥꯟꯅꯩ꯫ ꯊꯦꯡꯕ ꯐꯥꯎ ꯌꯥꯗ꯭ꯔꯦ꯫ ꯀꯕꯛ ꯆꯣꯠꯂꯤ ꯇꯧꯔꯤꯕ ꯁꯝꯗꯣ ꯃꯧ ꯃꯆꯥ ꯑꯃ ꯑꯣꯏꯔꯕꯅꯤ ꯁꯥꯗꯨꯅ ꯄꯨꯟꯁꯤꯜꯂꯤ꯫ ꯁꯦꯠꯂꯤꯕ ꯆꯥꯔꯤꯕ ꯗ꯭ꯔꯦꯁꯇꯨꯁꯨ ꯑꯆꯝꯕ ꯉꯥꯛꯇ ꯁꯦꯠꯂꯤ꯫ ꯈꯔ ꯀꯦꯃꯧꯗꯨꯅ ꯀꯨꯆꯨ ꯄꯥꯟꯕꯁꯨ ꯅꯠꯇ꯭ꯔꯦ꯫ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯉꯧꯗ꯭ꯔꯁꯨ ꯑꯃꯨꯕ ꯃꯤꯅꯤ ꯍꯥꯏꯕꯗꯤ ꯌꯥꯔꯣꯏ꯫ ꯑꯗꯨꯕꯨ ꯁꯛꯇꯝꯗꯨꯗꯤ ꯃꯛꯑꯕꯅꯤꯅ ꯁꯦꯠꯂꯤꯗꯨꯒ ꯆꯨꯅꯗ꯭ꯔꯦ꯫ ꯑꯃꯣꯠꯄ ꯂꯥꯏꯔ ꯆꯨꯗꯠꯅꯕ ꯃꯥꯟꯈꯩ꯫ ꯃꯁꯥꯗꯨ ꯅꯨꯡꯉꯥꯏꯇ ꯇꯞꯅ ꯊꯣꯔꯛꯂꯤ꯫ ꯖꯣꯅꯤꯅ "ꯑꯩ ꯅꯍꯥꯟꯁꯨ ꯂꯨꯍꯣꯡꯕꯗꯣ ꯌꯥꯎꯕ ꯉꯝꯍꯧꯗ꯭ꯔꯦ꯫ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ꯫ ꯅꯣꯏ ꯁꯥꯏꯗꯣ ꯑꯝꯇ ꯌꯦꯡꯒꯦ, ꯀꯧꯊꯣꯔꯛꯑꯣ, ꯊꯦꯡꯉꯅꯤ." ꯅ꯭ꯌꯨꯇꯟꯁꯨ ꯀꯧꯔꯨꯒꯦ ꯈꯟꯅ ꯍꯧꯒꯠꯂꯛꯂꯤ꯫ ꯁ꯭ꯇꯦꯌꯔꯗ ꯊꯦꯝꯕꯤ ꯀꯨꯝꯊꯔꯛꯄꯗꯨ ꯎꯔꯦ꯫ ꯅ꯭ꯌꯨꯇꯟ ꯃꯃꯤꯠ ꯑꯅꯤꯗꯨ ꯈꯨꯖꯤꯜꯂꯒ ꯃꯌꯥꯗꯨ ꯆꯤꯛꯂꯒ ꯌꯦꯡꯉꯛꯂꯤ꯫ ꯖꯣꯅꯤꯁꯨ ꯅꯣꯛꯃꯤ ꯇꯧꯔꯒ "ꯁꯤꯔꯣ?" ꯅ꯭ꯌꯨꯇꯟ ꯃꯃꯥꯏꯗꯨ ꯂꯩꯁꯤꯜꯂꯛꯂꯒ ꯑꯁꯥꯎꯕ ꯐꯥꯊꯔꯒ ꯍꯥꯏꯔꯛꯂꯤ꯫ ꯃꯥꯅꯦ, ꯌꯥꯝ ꯆꯝꯂꯝꯗꯧ ꯃꯥꯜꯂꯤ꯫ ꯃꯁꯛꯁꯦ ꯏꯪ ꯂꯥꯎꯏ." ꯊꯦꯝꯕꯤꯁꯨ ꯃꯁꯥ ꯅꯨꯡꯉꯥꯏꯇꯕꯒ ꯋꯥꯈꯜꯗꯣ ꯅꯨꯡꯁꯨ ꯅꯨꯡꯖꯥꯅ ꯂꯥꯛꯑꯕꯅꯤꯅ ꯆꯪꯁꯤꯜꯂꯛꯏ꯫ ꯖꯣꯅꯤꯅ "ꯍꯦ, ꯑꯩꯒꯤ ꯃꯤꯡ ꯖꯣꯅꯤ." ꯊꯦꯝꯕꯤꯁꯨ ꯅꯣꯛꯃꯤ ꯇꯧꯔꯒ "ꯑꯩꯒꯤꯅ ꯊꯦꯝꯕꯤ, ꯑꯗꯣ ꯇꯥꯃꯣ ꯆꯥꯒ ꯊꯛꯈꯤꯁꯦ." ꯖꯣꯅꯤꯅ "ꯑꯩꯗꯤ ꯊꯛꯏ, ꯅꯣꯡꯃ ꯅꯪꯁꯨ ꯌꯥꯎꯅ ꯄꯨꯟꯁꯦ꯫ ꯑꯩꯒꯤ ꯕꯥꯔꯗꯦ ꯄꯥꯔꯇꯤ ꯑꯃꯈꯛ ꯁꯤꯟꯗꯣꯔꯤ, ꯅꯣꯏꯅꯤ ꯄꯨꯟꯅ ꯂꯥꯛꯑꯣꯀꯣ, ꯉꯁꯤꯒꯤꯗꯤ ꯆꯠꯂꯒꯦ." ꯅ꯭ꯌꯨꯇꯟꯅ "ꯍꯣꯏ ꯚꯥꯏ, ꯑꯩ ꯊꯤꯟꯗꯣꯛꯑꯒꯦ ꯂꯥꯛꯑꯣ." ꯅ꯭ꯌꯨꯇꯟꯁꯨ ꯅꯣꯛꯅꯤꯡꯗ ꯃꯃꯣꯟ ꯅꯣꯛꯂꯒ ꯊꯤꯟꯗꯣꯔꯛꯂꯤ꯫ ꯖꯣꯅꯤ ꯍꯦꯛ ꯆꯠꯈꯤꯕꯒ ꯅ꯭ꯌꯨꯇꯟ ꯊꯦꯝꯕꯤꯗ ꯃꯃꯤꯠꯇꯨ ꯈꯥꯅ ꯌꯦꯡꯉꯛꯂꯤ꯫ ꯊꯦꯝꯕꯤꯁꯨ ꯄꯥꯈꯠꯅ ꯃꯃꯤꯠꯇꯨ ꯀꯨꯔꯨꯞ ꯌꯦꯡꯂꯤ꯫ ꯔꯣꯖꯤ ꯁꯨꯛꯇꯣꯛꯂꯒ ꯑꯆꯥꯛꯄ ꯃꯩꯗ ꯘꯤ ꯍꯩꯖꯤꯜꯂꯛꯄꯒꯨꯝ ꯍꯥꯏꯔꯛꯂꯤ꯫ "ꯀꯩꯅꯣ ꯏꯅꯝꯃ, ꯗ꯭ꯔꯦꯁꯀꯗꯨꯕꯨ ꯑꯝꯇ ꯂꯩꯖꯗꯕ꯭ꯔꯣ? ꯂꯥꯏꯔ ꯆꯨꯗꯠꯅꯕꯤꯗꯧꯅ ꯑꯃꯅ ꯀꯥ ꯁꯦꯠꯂꯒ ꯊꯣꯛꯂꯛꯏꯁꯤꯕꯣ? ꯀꯦꯝꯇꯁꯨ ꯃꯥꯏꯗꯣ ꯑꯝꯇ ꯌꯥꯗ꯭ꯔꯦ꯫ ꯑꯁ, ꯃꯤ ꯃꯃꯥꯡꯗ ꯏꯀꯥꯏꯌꯦ, ꯃꯣꯏꯅ ꯇꯧꯔꯤꯁꯤꯗꯤ ꯍꯥꯏꯔꯝꯃꯅꯤ." ꯅ꯭ꯌꯨꯇꯟ ꯃꯁꯥꯗꯨ ꯐꯤꯡꯅ ꯆꯪꯁꯤꯜꯂꯛꯂꯒ "ꯅꯪꯒꯤ ꯅꯐꯤ ꯅꯔꯣꯜ ꯑꯝꯇ ꯂꯩꯇꯕ꯭ꯔꯥ?" ꯊꯦꯝꯕꯤ ꯀꯤꯅ ꯈꯣꯟꯖꯦꯜ ꯂꯤꯛꯅ ꯈꯨꯝꯃꯛꯂꯤ꯫ ꯂꯩꯌꯦ." "ꯀꯦꯕ ꯍꯩꯇꯕ꯭ꯔꯥ?
ꯊꯦꯝꯕꯤꯅ ꯈꯨꯝꯗ꯭ꯔꯤꯉꯩ ꯑꯆꯧꯅ ꯑꯐꯕ ꯋꯥꯍꯩꯕꯨ ꯑꯣꯏꯔꯤꯕ꯭ꯔꯥ ꯐꯠꯇꯕ ꯋꯥꯍꯩꯕꯨ ꯑꯣꯏꯔꯤꯕ꯭ꯔꯥ ꯈꯪꯗꯦ ꯃꯥꯒꯤ ꯃꯑꯣꯡꯗꯣ. ꯌꯥꯔꯣꯏ ꯏꯕꯦꯝꯃ, ꯑꯗꯨꯃꯥꯏꯅ ꯇꯧꯔꯗꯤꯅꯦ ꯁꯥꯒꯩꯁꯤ ꯆꯦꯟꯊꯔꯅꯤ. ꯅꯪ ꯑꯃ ꯂꯥꯛꯏ ꯍꯥꯏꯕꯒꯤ ꯆꯦꯟꯊꯅꯕ ꯃꯆꯥꯛ ꯑꯣꯏꯗꯣꯔꯤꯕ꯭ꯔꯥ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ. ꯅ꯭ꯌꯨꯇꯟ ꯁꯥꯎꯔꯣꯏꯗꯨꯒꯤ ꯃꯊꯛꯇ ꯍꯦꯟꯅ ꯁꯥꯎꯅꯤꯡꯅꯕ ꯃꯆꯥ ꯑꯃ ꯑꯣꯏꯈ꯭ꯔꯦ. ꯊꯦꯝꯕꯤꯒꯤ ꯃꯈꯨꯠꯇꯣ ꯇꯥꯞ ꯄꯥꯏꯔꯒ ꯀꯥꯗ ꯆꯤꯡꯁꯤꯟꯈ꯭ꯔꯦ. ꯊꯦꯝꯕꯤ ꯀꯤꯅ ꯍꯥꯏꯔꯛꯂꯤ, ꯁꯥꯔ, ꯑꯩ ꯃꯇꯨꯡꯗꯗꯤ ꯀꯤꯔꯒꯦ. ꯑꯩꯕꯨ ꯑꯝꯇ ꯉꯥꯛꯄꯤꯌꯨ. ꯅ꯭ꯌꯨꯇꯟ ꯃꯃꯤꯠꯇꯨꯅ ꯆꯥꯗꯨꯒꯤ ꯌꯦꯡꯂꯒ ꯃꯆꯤꯟꯗꯨꯁꯨ ꯐꯩꯅ ꯅꯣꯛꯂꯤ. ꯆꯪꯁꯤꯜꯂꯒ ꯊꯦꯝꯕꯤꯒꯤ ꯃꯈꯨꯠꯇꯣ ꯅꯥꯝꯃ ꯄꯥꯏꯔꯒ ꯍꯥꯏꯔꯛꯂꯤ, ꯀꯦꯕ ꯍꯩꯇꯕ ꯅꯈꯨꯠꯁꯤ ꯊꯨꯗꯦꯛꯄ ꯇꯥꯔꯦꯗꯅ. ꯍꯥꯏꯕꯒ ꯇꯧꯕꯒ ꯂꯩꯊꯦꯛꯈ꯭ꯔꯦ. ꯊꯦꯝꯕꯤꯁꯨ ꯍꯦꯛꯇ ꯂꯥꯎꯔꯛꯂꯤ. ꯅ꯭ꯌꯨꯇꯟ ꯃꯥꯅ ꯇꯧꯔꯤꯕ ꯑꯗꯨꯅꯁꯨ ꯄꯦꯟꯗ꯭ꯔꯗꯨꯅ ꯊꯦꯝꯕꯤꯕꯨ ꯐꯃꯨꯡꯗ ꯅꯝꯁꯤꯜꯂꯤ. ꯑꯗꯨꯒ ꯃꯈꯨꯠ ꯑꯅꯤꯗꯣ ꯀꯥꯡꯊꯣꯟꯒꯤ ꯅꯥꯀꯟ ꯅꯥꯀꯟꯗꯨꯗ ꯄꯨꯟꯁꯤꯜꯂꯒ ꯇꯝꯊꯤꯕ ꯃꯤꯅꯣꯛ ꯑꯃ ꯅꯣꯛꯂꯗꯨꯅ ꯂꯩꯔꯤ. ꯊꯦꯝꯕꯤ ꯀꯞꯂꯒ ꯍꯥꯏꯔꯛꯂꯤ, ꯁꯥꯔ, ꯑꯩꯕꯨ ꯊꯥꯗꯣꯛꯑꯣ. ꯀꯩꯒꯤ ꯏꯕꯨ ꯄꯨꯜꯂꯤꯅꯣ? ꯅ꯭ꯌꯨꯇꯟꯗꯤ ꯀꯦꯝꯇꯒ ꯅꯥꯆꯨꯡꯕ ꯂꯩꯇ꯭ꯔꯦ. ꯅꯨꯄꯤꯒꯤ ꯑꯀꯦꯄꯣꯠ ꯀꯌꯥꯗꯣ ꯄꯨꯊꯣꯛꯂꯒ ꯐꯃꯨꯡꯗ ꯂꯣꯏꯅ ꯊꯝꯂꯤ. ꯁꯤ ꯅꯪꯕꯨ ꯐꯖꯔꯒ ꯑꯩꯒꯤ ꯃꯥꯏꯅꯤ. ꯅꯁꯛ ꯈꯨꯊꯤꯗꯨꯒ. ꯅꯪꯕꯨ ꯃꯤꯔꯣ? ꯃꯤꯅꯤ ꯁꯥꯗꯅ ꯁꯤꯒꯤ ꯌꯨꯝꯁꯤꯒꯤ ꯃꯧꯅꯤꯅ ꯈꯜꯂꯤꯔꯣ? ꯂꯤꯞꯁꯇꯤꯛꯇꯨ ꯄꯥꯏꯔꯒ ꯃꯃꯥꯏ ꯃꯃꯤꯠꯀꯗꯣ ꯄꯪꯁꯪꯗ ꯁꯪꯖꯤꯜꯂꯤ. ꯊꯦꯝꯕꯤ ꯃꯃꯤꯠꯇꯣ ꯍꯥꯏꯔꯒ ꯌꯦꯛꯇꯅꯕ ꯍꯣꯠꯅꯩ. ꯑꯗꯨꯕꯨ ꯀꯔꯤꯁꯨ ꯄꯥꯡꯒꯜ ꯊꯣꯛꯄꯗꯤ ꯉꯝꯈꯤꯗ꯭ꯔꯦ. ꯅ꯭ꯌꯨꯇꯟꯁꯨ ꯀꯔꯤ ꯈꯜꯂꯤꯅꯣ ꯈꯪꯗ꯭ꯔꯦ. ꯑꯃꯨꯛ ꯌꯦꯡꯂꯒ ꯃꯇꯣꯝꯇ ꯀꯟꯅ ꯅꯣꯛꯂꯤ. ꯅꯪꯕꯨ ꯃꯤ ꯃꯥꯜꯂꯤꯕ꯭ꯔꯣ? ꯐꯣꯟ ꯑꯃ ꯄꯨꯊꯣꯛꯂꯒ ꯐꯣꯇꯣꯁꯨ ꯄꯪꯀꯥꯞꯇ ꯀꯥꯞꯂꯤ. ꯌꯦꯡꯕ ꯅꯨꯡꯉꯥꯏꯇꯕ ꯃꯑꯣꯡ ꯃꯇꯧ ꯀꯌꯥꯗꯣ ꯃꯁꯤꯗꯁꯨ ꯄꯦꯟꯗ꯭ꯔꯗꯨꯅ ꯊꯦꯝꯕꯤꯒꯤ ꯅꯨꯄꯤ ꯑꯣꯏꯕꯒꯤ ꯏꯀꯥꯏ ꯈꯨꯝꯅꯕꯁꯨ ꯃꯥꯅ ꯂꯧꯕꯤꯈ꯭ꯔꯦ. ꯃꯄꯨꯔꯣꯏꯕꯅꯤ ꯐꯅ ꯍꯥꯏꯔꯕꯁꯨ ꯃꯤ ꯑꯃꯒꯤ ꯂꯤꯆꯠꯇꯤ ꯅꯠꯇ꯭ꯔꯦ ꯃꯥꯅ ꯇꯧꯔꯤꯕꯗꯣ. ꯁꯥꯗ ꯐꯥꯎꯕ ꯆꯠꯂꯔꯣꯏꯗꯕ ꯃꯑꯣꯡꯅꯤ. ꯁꯣꯝꯗꯅ ꯄꯤꯛꯇ꯭ꯔꯣ ꯃꯧ ꯑꯃ ꯑꯣꯏꯕꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯃꯊꯧꯁꯨ ꯀꯥꯏꯗꯅ ꯇꯧꯔꯤ. ꯄꯨꯝꯅꯃꯛ ꯂꯣꯏꯔꯗꯨꯅ ꯗꯨꯛ ꯊꯥꯎ ꯃꯩꯀꯠꯂꯤ. ꯂꯣꯏꯔꯒ ꯆꯥ ꯂꯣꯟꯗꯨꯅ ꯄꯨꯊꯣꯔꯛꯂꯤ. ꯇꯣꯝꯕꯤꯁꯨ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯔꯒ, ꯑꯁꯤ ꯃꯉꯥꯏꯔꯦ ꯏꯃꯧ ꯂꯩꯕ ꯍꯥꯏꯁꯦ. ꯄꯤꯛꯇ꯭ꯔꯨ ꯆꯍꯤꯗ ꯐꯅ ꯂꯤꯔꯕꯁꯨ ꯃꯥꯒꯤ ꯋꯥꯈꯜꯗꯗꯤ ꯌꯥꯝꯅ ꯅꯧꯖꯔꯤꯕꯅꯤ. ꯏꯀꯥꯏ ꯍꯪꯒꯣꯏꯅ ꯇꯨꯃꯤꯟꯅ ꯂꯩꯖꯔꯤ. ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅꯗꯤ ꯇꯨꯡꯗꯅ ꯀꯔꯤꯕꯨ ꯑꯣꯏꯔꯤꯒꯕ. ꯍꯦꯟꯔꯤꯁ ꯏꯃꯨꯡꯗꯒꯤ ꯐ꯭ꯔꯞ ꯊꯣꯔꯛꯂꯤ. ꯍꯦꯛ ꯊꯣꯛꯈꯤꯒꯦ ꯇꯧꯕꯒ ꯄꯤꯛꯇ꯭ꯔꯨꯅ, ꯀꯥꯏꯗꯅꯣ? ꯍꯦꯟꯔꯤꯅ, ꯅꯪ ꯑꯗꯨ ꯊꯤꯌꯨ ꯍꯥꯏꯕ꯭ꯔꯣ? ꯇꯣꯝꯕꯤꯁꯨ ꯆꯥꯗꯣ ꯌꯥꯎꯝ ꯑꯃꯨꯔꯛ ꯑꯅꯤꯔꯛ ꯊꯛꯂꯒ ꯍꯥꯏꯔꯛꯂꯤ. ꯑꯆꯧꯕ, ꯀꯥꯏꯗꯅꯣ? ꯍꯦꯟꯔꯤ ꯃꯁꯥꯗꯣ ꯁꯥꯎꯅꯤꯡꯅ ꯍꯥꯏꯔꯛꯂꯤ. ꯊꯕꯛ. ꯄꯤꯛꯇ꯭ꯔꯨꯅ, ꯀꯩ ꯊꯕꯛꯅꯣ? ꯏꯆꯦꯅ ꯊꯤꯕꯤꯌꯨ ꯍꯥꯏꯕ꯭ꯔꯣ? ꯏꯆꯦꯒ ꯀꯧꯔꯛꯄꯗꯨꯗ ꯄꯤꯛꯇ꯭ꯔꯨꯗꯨ ꯇꯤꯟꯕꯤ ꯀꯥꯡꯉꯛꯂꯤ. ꯀꯩꯅꯣ ꯅꯪ ꯍꯥꯏꯗꯣ? ꯀꯩꯅꯣ ꯏꯆꯦ, ꯑꯩꯅ ꯍꯥꯏꯁꯦ ꯁꯣꯝ ꯒ꯭ꯌꯥꯟ ꯇꯥꯕꯤꯗꯕ꯭ꯔꯣ? ꯄꯤꯛꯇ꯭ꯔꯨꯁꯨ ꯑꯔꯥꯏꯕ ꯅꯨꯄꯤ ꯅꯠꯇꯦ. ꯃꯁꯥꯒꯤ ꯃꯆꯤꯡ ꯑꯄꯥꯏꯕꯤ ꯑꯃ ꯂꯩꯖꯩ. ꯃꯥꯅ ꯐꯥꯖꯤꯟꯒꯦ ꯇꯞꯊꯒꯦꯒ ꯅꯪꯍꯧꯕꯖꯥꯠ ꯅꯠꯇꯦ. ꯂꯥꯝꯕ ꯐꯪꯕꯣꯏ ꯐꯪꯗꯕꯣꯏ ꯇꯧꯔꯒ ꯃꯅꯥꯗꯨ ꯁꯦꯠꯀꯥꯏꯈꯩ ꯆꯤꯡꯉꯤ. ꯅꯪꯕꯨ ꯁꯦꯟꯅꯕ, ꯅꯪꯕꯨ ꯌꯦꯡꯁꯤꯟꯕ ꯍꯥꯏꯕꯁꯦ ꯑꯩꯒꯤ ꯏꯊꯧꯅꯤ, ꯑꯩꯒꯤ ꯔꯥꯏꯠꯅꯤ. ꯃꯁꯤꯗ ꯀꯅꯥꯅ ꯊꯤꯡꯗꯣꯔꯤꯕ? ꯑꯩꯁꯦ ꯅꯪꯒꯤ ꯀꯅꯥꯅꯣ? ꯍꯦꯟꯔꯤ ꯄꯤꯛꯇ꯭ꯔꯨꯒꯤ ꯃꯈꯨꯠꯇꯣ ꯆꯤꯡꯊꯣꯛꯂꯒ ꯍꯥꯏꯔꯛꯂꯤ. ꯏꯊꯛꯀꯤ ꯍꯜꯗꯅꯦ ꯐꯨꯍꯩꯗꯦ ꯍꯥꯏꯕ ꯂꯩꯇꯦꯀꯣ. ꯐꯨꯅꯦ, ꯑꯩꯕꯨ ꯐꯨ. ꯁꯦꯁꯦ, ꯅꯨꯄꯤ ꯂꯨꯞꯇ ꯇꯥꯛꯑꯒꯅꯦ ꯈꯪꯉꯣꯏꯗ꯭ꯔꯗꯅꯣ ꯑꯩ ꯀꯅꯥꯅꯣ ꯈꯪꯍꯟꯒꯦꯕ. ꯄꯤꯛꯇ꯭ꯔꯨ ꯃꯐꯤꯒꯤ ꯍꯥꯏꯗꯣꯛꯂꯒ ꯆꯠꯀꯦ ꯇꯧꯔꯛꯂꯤ. ꯍꯟꯗꯛꯇꯤ ꯍꯦꯟꯔꯤꯁꯨ ꯄꯥꯈꯠꯅ ꯄꯤꯛꯇ꯭ꯔꯨꯒꯤ ꯃꯈꯨꯠꯇꯣ ꯇꯥꯐꯥꯔꯛꯂꯤ. ꯉꯥꯏꯈꯣ ꯏꯆꯦ, ꯑꯩꯅ ꯍꯥꯏꯗꯤ. ꯀꯩꯅꯣ ꯅꯪꯅ ꯍꯥꯏꯕꯩꯗꯤ? ꯍꯦꯟꯔꯤ ꯇꯞꯅ ꯍꯥꯏꯔꯛꯂꯤ. ꯀꯩꯁꯨ ꯅꯠꯇꯦ. ꯄꯤꯛꯇ꯭ꯔꯨ ꯍꯦꯟꯔꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯒ ꯍꯥꯏꯔꯛꯂꯤ. ꯑꯩꯁꯦ ꯅꯪꯒꯤ ꯀꯅꯥꯅꯣ? ꯍꯦꯟꯔꯤꯁꯨ ꯇꯣꯝꯕꯤꯗ ꯌꯦꯡꯉꯛꯂꯤ. ꯑꯗꯨꯒ ꯄꯥꯕ. ꯄꯤꯛꯇ꯭ꯔꯨ ꯈꯣꯟꯖꯦꯜꯗꯣ ꯀꯜꯂꯞꯅ ꯍꯥꯏꯔꯛꯂꯤ. ꯀꯔꯤ? ꯑꯩꯕꯨ ꯄꯥꯕ ꯍꯥꯏꯕ? ꯅꯠꯇꯦ, ꯑꯩꯒꯤ ꯅꯨꯄꯤꯅꯤ ꯍꯥꯏꯕ. ꯅꯪꯒꯤ ꯅꯨꯄꯤꯅꯤꯗꯤ ꯍꯥꯏꯔꯒ ꯑꯩꯕꯨ ꯑꯇꯣꯞꯄ ꯃꯤꯒꯤ ꯃꯑꯣꯡꯗ ꯈꯜꯂꯤꯕ? ꯑꯩꯕꯨ ꯐꯠꯇꯦ ꯍꯥꯏꯅꯨꯀꯣ. ꯈꯜꯂꯨꯏ ꯏꯆꯦ. ꯉꯥꯏꯈꯣ, ꯅꯪꯅ ꯑꯩꯉꯣꯟꯗ ꯏꯆꯦ ꯏꯆꯦ ꯀꯧꯔꯤꯁꯦ ꯀꯩꯒꯤꯅꯣ? ꯑꯩꯁꯦ ꯅꯪꯒꯤ ꯅꯆꯦꯔꯣ? ꯅꯄꯥꯅ ꯄꯣꯛꯄ ꯅꯆꯦꯔꯣ? ꯅꯠꯇꯦ. ꯑꯗꯨꯒ ꯀꯩꯒꯤ ꯏꯆꯦ ꯍꯥꯏꯔꯤꯕ? ꯑꯩꯉꯣꯟꯗꯒꯤ ꯅꯪꯅ ꯍꯜꯂꯤꯗꯨꯗꯤ, ꯍꯥꯟꯅꯁꯨ ꯏꯆꯦ ꯀꯧꯏꯗꯨꯗꯤ. ꯄꯤꯛꯇ꯭ꯔꯨ ꯃꯈ꯭ꯋꯥꯡꯒ ꯃꯦꯠꯂꯒ ꯍꯥꯏꯔꯛꯂꯤ. ꯀꯩꯅꯣ ꯑꯩꯅ ꯍꯜꯂꯦꯗꯤ? ꯐꯅ ꯍꯜꯂꯁꯨꯅꯦ, ꯂꯧꯕꯨ ꯂꯧꯔꯗꯤ ꯇꯥꯃꯣ, ꯗꯗꯥ, ꯁꯤ ꯍꯥꯏꯁꯦ ꯅꯪ ꯀꯩꯝꯇ ꯈꯪꯗ꯭ꯔꯣ? ꯍꯦꯟꯔꯤ ꯏꯄꯪ ꯄꯪꯅ ꯍꯥꯏꯔꯛꯂꯤ. ꯑꯩ ꯈꯪꯖꯗ ꯇꯧꯕꯅꯤ ꯏꯆꯦ. ꯄꯤꯛꯇ꯭ꯔꯨ ꯃꯌꯥ ꯆꯤꯛꯂꯒ ꯍꯥꯏꯔꯛꯂꯤ. ꯑꯃꯨꯛꯁꯦ ꯏꯆꯦ, ꯏꯆꯦ, ꯑꯩꯁꯦ ꯅꯣꯏ ꯅꯄꯥꯅ ꯄꯣꯛꯂꯝꯕ꯭ꯔꯣ? ꯅꯠꯇꯦ, ꯑꯗꯨꯗꯤ ꯀꯩ ꯀꯧꯗꯣꯏꯅꯣ? ꯈꯪꯗꯦ, ꯅꯪꯅ ꯑꯄꯥꯝꯕ ꯑꯃ ꯀꯧ.
ꯑꯗꯨꯗꯤ ꯅꯨꯄꯤ ꯀꯧꯔꯒꯦ. ꯍꯣ ꯅꯨꯄꯤ ꯀꯧꯒꯦꯔꯥ ꯅꯨꯄꯥ ꯀꯧꯒꯦꯔꯥ ꯀꯧ. ꯏꯆꯦꯅꯅꯦ ꯃꯇꯨꯡ ꯑꯃꯨꯛ ꯍꯟꯅ ꯑꯩꯒꯤ ꯅꯥꯁꯤꯗ ꯇꯥꯍꯜꯂꯕ ꯅꯪ ꯑꯩꯕꯨ ꯐꯠꯇꯦ ꯍꯥꯏꯒꯅꯨ. ꯍꯦꯟꯔꯤ ꯅꯣꯛꯂꯒ ꯍꯣꯏ ꯅꯨꯄꯤ. ꯃꯆꯥꯒ ꯃꯃꯧꯒꯒꯤ ꯇꯧꯔꯤꯕ ꯃꯇꯧꯗꯨꯗ ꯇꯣꯝꯕꯤꯁꯨ ꯉꯁꯥꯏꯗꯒꯤ ꯋꯥꯍꯩ ꯑꯃ ꯐꯥꯎꯒ ꯍꯥꯏꯗꯗꯨꯅ ꯇꯨꯃꯤꯟꯅ ꯃꯌꯥ ꯀꯥꯕ ꯃꯈꯩ ꯌꯦꯡꯗꯨꯅ ꯂꯩꯔꯤ. ꯃꯇꯣꯝꯇꯁꯨ ꯁꯣꯜꯂꯛꯂꯤ. ꯑꯁꯤ ꯑꯣꯏꯔꯦꯀꯣ ꯃꯌꯥꯝꯅ ꯏꯆꯥ ꯏꯃꯧꯒꯤ ꯂꯤꯂꯥ ꯌꯦꯡꯕ ꯅꯨꯡꯉꯥꯏ ꯍꯥꯏꯅꯩꯗꯣ. ꯌꯦꯡꯒꯦꯗ ꯍꯦꯛ ꯃꯤꯠ ꯄꯦꯟꯅ ꯌꯦꯡꯗꯧꯔꯤ. ꯄꯤꯛꯇ꯭ꯔꯨ ꯇꯣꯝꯕꯤꯗ ꯃꯣꯟꯁꯤꯜꯂꯒ ꯍꯥꯏꯔꯛꯂꯤ. ꯇꯥ ꯇꯣꯝꯕꯤ ꯀꯩ ꯏꯟꯁꯥꯡ ꯊꯣꯡꯁꯦ ꯍꯥꯏꯅꯣ? ꯇꯣꯝꯕꯤꯅ ꯀꯩꯅꯣꯅꯦ ꯏꯕꯦꯝꯃ ꯀꯩꯒꯤ ꯇꯥ ꯇꯣꯝꯕꯤꯅꯣ? ꯏꯆꯦꯗꯒꯤ ꯅꯨꯄꯤ ꯑꯣꯟꯕꯒꯨꯝ ꯑꯩꯉꯣꯟꯗꯁꯨ ꯄꯥꯕ ꯀꯧꯋꯣ. ꯄꯤꯛꯇ꯭ꯔꯨꯅ ꯍꯣꯏ ꯄꯥꯕ ꯑꯗꯣ ꯀꯩ ꯊꯣꯡꯁꯦ ꯍꯥꯏꯅꯣ? ꯇꯣꯝꯕꯤꯅ ꯅꯪꯅ ꯆꯥꯅꯤꯡꯕ ꯑꯃ ꯍꯦꯛꯇ ꯊꯣꯡꯉꯨꯁꯦ. ꯄꯤꯛꯇ꯭ꯔꯨꯁꯨ ꯍꯔꯥꯎ ꯍꯔꯥꯎꯅ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ. ꯃꯥ ꯍꯦꯛ ꯆꯪꯈꯤꯕꯒ ꯇꯣꯝꯕꯤꯅ ꯃꯆꯥꯒꯤ ꯃꯈꯨꯠꯇꯣ ꯄꯥꯏꯔꯒ ꯆꯤꯡꯁꯤꯟꯗꯨꯅ ꯂꯣꯠꯅ ꯍꯥꯏꯔꯛꯂꯤ. ꯍꯩ ꯄꯪꯒꯅꯨꯅꯦ ꯅꯪꯕꯣ. ꯃꯥꯅ ꯌꯥꯅꯕꯗ ꯇꯧ. ꯍꯧꯖꯤꯛꯇꯤꯅꯦ ꯅꯪ ꯃꯥꯒꯤ ꯂꯩꯔꯤꯕ ꯂꯧ ꯏꯪꯈꯣꯜꯁꯦ ꯁꯅꯥ ꯂꯨꯄꯥ ꯃꯌꯥꯝꯗꯣ ꯑꯩꯈꯣꯏꯒꯤ ꯂꯣꯏꯅ ꯑꯣꯏꯗꯧꯔꯕꯅꯤ. ꯄꯥꯕ ꯑꯩꯈꯣꯏꯒꯤ ꯁꯦꯜꯗꯣ ꯑꯃꯨꯛ ꯊꯧꯔꯛꯑꯗꯤ? ꯍꯩꯃꯥ ꯑꯄꯪꯕꯣ ꯍꯧꯖꯤꯛꯇꯤ ꯃꯥꯒꯤ ꯁꯦꯜ ꯃꯌꯥꯝꯗꯣ ꯑꯩꯈꯣꯏꯒꯤ ꯂꯣꯏꯅ ꯑꯣꯏꯔꯕꯅꯤ. ꯀꯥꯏꯗꯩꯅꯣ ꯄꯥꯕ ꯁꯦꯜ ꯈꯔ ꯊꯤꯖꯤꯠ ꯅꯥꯆꯤꯠ ꯆꯥꯏꯊꯣꯛꯄꯅꯤ. ꯑꯗꯨ ꯈꯛꯅꯤꯗ ꯂꯧ ꯏꯪꯈꯣꯜꯒ ꯀꯩꯁꯨ ꯂꯩꯇꯦ ꯍꯥꯏ. ꯑꯁꯨꯝꯅ ꯏꯃꯨꯡꯗꯣ ꯇꯥꯊꯣꯛ ꯇꯥꯁꯤꯟ ꯇꯧꯅꯗꯨꯅ ꯂꯩꯔꯛꯂꯤ. ꯄꯤꯛꯇ꯭ꯔꯨ ꯂꯥꯛꯄꯗꯩꯗꯤ ꯌꯥꯝꯅ ꯐꯖꯅ ꯃꯁꯛ ꯊꯣꯛꯄꯃꯛ ꯅꯠꯇ꯭ꯔꯕꯁꯨ ꯈꯔꯗꯤ ꯁꯥꯐꯔꯦ. ꯆꯤꯡ ꯆꯥꯛ ꯊꯥꯎ ꯊꯨꯝ ꯑꯃꯗꯤ ꯁꯦꯜꯒꯤ ꯄꯨꯝꯅꯃꯛ ꯄꯤꯛꯇ꯭ꯔꯨꯅ ꯂꯣꯏꯅ ꯍꯣꯠꯅꯔꯤ. ꯍꯦꯟꯔꯤꯁꯨ ꯄꯤꯛꯇ꯭ꯔꯨꯅ ꯍꯥꯏꯕꯗꯤ ꯏꯜꯂꯤ. ꯑꯗꯨꯕꯨ ꯉꯥꯎꯁꯤꯟ ꯐꯩꯁꯤꯟꯅꯕꯗꯤ ꯍꯦꯟꯒꯠꯂꯛꯂꯤ. ꯊꯕꯛ ꯁꯨꯛꯁꯨ ꯁꯨꯗꯅ ꯅꯨꯡꯉꯥꯏꯕ ꯄꯥꯝꯕꯅ ꯃꯁꯥꯗꯨ ꯂꯣꯏꯔꯦ. ꯊꯦꯝꯕꯤꯁꯨ ꯑꯗꯨ ꯃꯉꯥꯏ. ꯃꯥꯒꯤ ꯄꯨꯟꯁꯤꯗ ꯅꯨꯡꯉꯥꯏꯕ ꯐꯪꯂꯛꯇ꯭ꯔꯕ ꯑꯋꯥꯕ ꯃꯤꯅꯧꯄꯨ ꯂꯣꯠꯁꯤꯜꯂꯒ ꯃꯃꯣꯟ ꯅꯪꯄꯨ ꯃꯥꯏꯊꯣꯡꯅ ꯃꯥꯏꯈꯨꯝ ꯑꯣꯏꯔꯝꯕꯅꯅꯤ. ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯑꯋꯥꯕꯒꯤ ꯆꯩꯅꯥ ꯈꯥꯡꯕ ꯌꯥꯕ ꯈꯥꯡꯂꯤ. ꯈꯥꯡꯕ ꯉꯝꯃꯛꯇ꯭ꯔꯕꯗ ꯍꯔꯥꯎ ꯅꯨꯡꯉꯥꯏꯕꯒꯤ ꯃꯤꯅꯣꯛ ꯄꯨꯝꯕ ꯂꯣꯠꯁꯤꯟꯈ꯭ꯔꯕ꯭ꯔꯥ ꯈꯪꯗꯦ. ꯀꯞꯄ ꯈꯛꯇꯅ ꯃꯥꯒꯤ ꯃꯁꯔꯨꯛ ꯑꯣꯏꯔꯦ ꯉꯁꯤꯗꯤ. ꯃꯁꯥꯒꯤ ꯑꯣꯏꯖꯕꯗ ꯊꯤꯔꯤꯕ ꯅ꯭ꯌꯨꯇꯟ ꯃꯁꯥꯗ ꯃꯤꯅꯨꯡꯁꯤ ꯃꯆꯦꯠ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ. ꯐꯨꯕꯤꯕ ꯆꯩꯕꯤꯕꯅ ꯃꯥꯒꯤ ꯃꯆꯠꯅꯤ. ꯌꯨ ꯈꯔ ꯊꯛꯆꯤꯜꯂꯒ ꯁꯥꯟꯅꯩ ꯌꯨꯅꯩꯐꯝ ꯑꯋꯥ ꯄꯣꯊꯥꯕꯒꯤ ꯑꯣꯏꯅ ꯊꯦꯝꯕꯤꯕꯨ ꯂꯥꯏ ꯐꯗꯕꯤ ꯑꯃꯒꯨꯝ ꯉꯁꯤꯁꯨ ꯂꯦꯞꯄ ꯂꯩꯇꯅ ꯁꯥꯟꯅꯔꯤ. ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ. ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯅꯤ. ꯄꯣꯛꯆꯕ ꯃꯆꯥ ꯅꯤꯡꯉꯣꯜꯃꯛ ꯅꯠꯇ꯭ꯔꯕꯁꯨ ꯃꯁꯥꯒꯤ ꯑꯣꯏꯖꯕ ꯀꯌꯥ ꯊꯤꯔꯕꯁꯨ ꯃꯤꯑꯣꯏꯕꯅ ꯊꯃꯣꯏ ꯄꯥꯟꯕꯅꯔ ꯈꯪꯗ꯭ꯔꯦ. ꯃꯤꯅꯨꯡꯁꯤ ꯍꯥꯏꯕꯗꯨ ꯐꯥꯎꯔꯛꯇꯨꯅ ꯃꯋꯥ ꯃꯄꯥ ꯀꯨꯏꯅ ꯇꯥꯔꯨꯗ꯭ꯔꯕ ꯇꯣꯝꯄꯣꯛ ꯉꯁꯤꯗꯤ ꯃꯁꯥꯒꯤ ꯏꯪꯈꯣꯜꯗ ꯍꯧꯖꯕ ꯑꯦꯟꯁꯥꯡ ꯅꯥꯄꯤ ꯀꯌꯥ ꯄꯨꯗꯨꯅ ꯍꯔꯥꯎ ꯍꯔꯥꯎ ꯂꯥꯛꯂꯤ. ꯊꯦꯝꯕꯤꯁꯨ ꯃꯃꯤꯠ ꯑꯅꯤꯃꯛ ꯇꯦꯡꯀꯣꯠꯀꯨꯝꯅ ꯀꯨꯠꯁꯤꯟꯈ꯭ꯔꯦ. ꯈꯖꯥꯏ ꯑꯅꯤꯗꯨꯁꯨ ꯏꯆꯞ ꯆꯞꯁꯤꯟꯈ꯭ꯔꯦ. ꯐꯤꯕꯝ ꯑꯃ ꯇꯥꯗ꯭ꯔꯦ. ꯃꯁꯥꯗꯨꯁꯨ ꯃꯆꯦꯠ ꯃꯆꯤ ꯑꯃ ꯂꯩꯇ꯭ꯔꯦ. ꯗꯥꯛꯀꯤ ꯗꯥꯛ ꯉꯥꯛꯇ ꯉꯥꯏꯔꯦ. ꯆꯩꯐꯝ ꯃꯁꯤꯡ ꯈꯪꯉꯝꯗꯅ ꯃꯁꯥꯗꯨ ꯄꯣꯛꯄꯕꯅꯤ. ꯕꯥꯜꯀꯅꯤꯗ ꯐꯝꯂꯒ ꯃꯈꯨꯠꯇꯨꯗ ꯊꯥꯎ ꯑꯍꯤꯡꯕ ꯄꯥꯏꯗꯨꯅ ꯈꯖꯤꯛ ꯈꯖꯤꯛ ꯍꯩꯔꯒ ꯇꯩꯔꯤ. ꯃꯥꯅ ꯇꯩꯔꯒ ꯁꯨꯝ ꯌꯦꯡꯉꯛꯄꯗ ꯇꯣꯝꯕꯤꯅ ꯒꯦꯠꯇꯒꯤ ꯆꯪꯉꯛꯄꯗꯨ ꯎꯔꯛꯂꯤ. ꯊꯦꯝꯕꯤ ꯃꯃꯤꯠꯇꯨ ꯂꯥꯎꯊꯣꯛꯂꯒ ꯃꯁꯥꯗꯨ ꯆꯔꯥꯡ ꯈꯣꯏꯔꯥꯡꯅꯅ ꯍꯔꯥꯎꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯔꯦꯂꯤꯡꯗꯨꯗ ꯄꯥꯏꯔꯒ ꯌꯦꯡꯖꯔꯛꯂꯤ. ꯃꯆꯤꯟꯗꯁꯨ ꯇꯞꯅ ꯁꯣꯜꯂꯛꯂꯤ. ꯃꯥꯃꯥ. ꯊꯦꯝꯕꯤꯁꯨ ꯊꯣꯔꯛꯀꯦ ꯈꯟꯗꯨꯅ ꯊꯥꯎꯗꯨ ꯊꯝꯂꯒ ꯀꯥ ꯃꯅꯨꯡꯗ ꯆꯪꯉꯛꯂꯤ. ꯃꯤꯡꯁꯦꯜ ꯃꯥꯡꯗꯨꯗ ꯌꯦꯡꯂꯤ. ꯃꯥꯒꯤ ꯃꯃꯥꯏ ꯃꯃꯤꯠꯇꯨ ꯃꯛꯁꯤꯜꯂꯤꯕꯗꯣ ꯈꯪꯗꯅꯕꯅꯤ ꯍꯥꯏꯗꯨꯅ ꯀꯦꯖꯔꯤ ꯍꯔꯥꯎ ꯍꯔꯥꯎꯅ. ꯇꯟꯖꯥꯗꯨꯗ ꯔꯣꯖꯤ ꯆꯪꯉꯛꯂꯒ ꯏꯅꯝꯃ. ꯊꯦꯝꯕꯤꯁꯨ ꯇꯥꯍꯥ ꯇꯥꯍꯥ ꯍꯥꯏꯔꯛꯂꯤ. ꯊꯣꯛꯂꯛꯒꯦꯅ ꯍꯥꯏꯌꯣ. ꯏꯅꯝꯃ ꯄꯨꯄꯨꯅ ꯊꯣꯔꯛꯄ ꯌꯥꯔꯣꯏꯅ ꯍꯥꯏꯌꯦ ꯇꯥꯊꯣꯏꯕꯅ ꯉꯥꯡꯅꯤꯅ. ꯍꯔꯥꯎꯕ ꯃꯥꯏꯊꯣꯡꯗꯣ ꯃꯤꯀꯨꯞꯇꯨꯗ ꯃꯛꯁꯤꯟꯈ꯭ꯔꯦ. ꯁꯨꯛꯊꯕ ꯃꯥꯏꯊꯣꯡꯒ ꯂꯣꯏꯅꯅ ꯀꯩꯒꯤ? ꯊꯣꯛꯂꯛꯀꯅꯨ ꯍꯥꯏꯌꯦ. ꯊꯣꯛꯂꯛꯑꯗꯤ ꯅꯥꯇꯩ ꯆꯥꯔꯣꯏ ꯍꯥꯏꯕꯅꯤꯀꯣ. ꯑꯩꯗꯤ ꯍꯥꯏꯕꯤꯔꯛꯎ ꯁꯤꯅꯤ. ꯊꯦꯝꯕꯤꯁꯨ ꯋꯥ ꯑꯅꯤ ꯁꯨꯅ ꯍꯥꯏꯕ ꯉꯝꯍꯧꯗ ꯇꯨꯃꯤꯟꯅ ꯌꯦꯡꯗꯨꯅ ꯂꯩꯍꯧꯔꯤ. ꯃꯤꯠꯂꯨꯗꯁꯨ ꯄꯤꯔꯥꯡ ꯃꯅꯤꯡꯇꯝꯅ ꯁꯤꯟꯊꯔꯛꯂꯤ. ꯃꯆꯤꯟꯗꯁꯨ ꯄꯦꯟꯗꯅ ꯁꯣꯜꯂꯛꯂꯤ. ꯃꯄꯣꯛꯀꯤ ꯑꯣꯏꯅ ꯄꯤꯊꯣꯔꯛꯂꯕ꯭ꯔꯥ ꯑꯩꯒꯤ ꯄꯨꯟꯁꯤꯁꯦ? ꯑꯁꯧ ꯋꯥ ꯉꯥꯡꯅꯤꯡꯒꯨꯝ ꯇꯧꯔꯒ ꯍꯥꯏꯔꯛꯂꯤ. ꯏꯕꯨꯡꯉꯣ ꯅꯣꯡꯃ ꯑꯣꯏꯅ ꯂꯥꯛꯑꯣ ꯆꯠꯂꯣ. ꯑꯩꯈꯣꯏ ꯅꯨꯄꯥꯗꯣ ꯑꯃꯨꯛ ꯂꯥꯛꯑꯗꯤ ꯋꯥ ꯊꯣꯛꯅꯔꯛꯑꯅꯤ. ꯇꯣꯝꯕꯤ ꯉꯛꯅ ꯍꯥꯏꯔꯛꯂꯤ. ꯀꯩꯅꯣ ꯇꯥꯗ ꯍꯥꯏꯕꯤꯔꯤꯁꯤꯕꯣ? ꯊꯥ ꯐꯥꯖꯤꯜꯂꯛꯂꯕ ꯂꯨꯍꯣꯡꯕꯁꯤꯁꯨ ꯃꯋꯥ ꯃꯄꯥꯎꯁꯨ ꯀꯩꯁꯨ ꯇꯥꯍꯜꯂꯛꯈꯤꯗ꯭ꯔꯦ. ꯑꯩꯈꯣꯏꯒꯤ ꯏꯆꯥꯅꯨꯄꯤꯗꯣ ꯆꯥꯛ ꯀꯧꯖꯒꯦ ꯍꯥꯏꯕꯅꯤ. ꯅꯣꯡ ꯐꯥꯗꯣꯛꯁꯨ ꯌꯨꯝꯗ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯍꯥꯏꯕꯗꯨꯝꯁꯨ ꯂꯩ. ꯃꯁꯤꯕꯨ ꯀꯩꯝꯇ ꯈꯟꯕꯤꯗ꯭ꯔꯕ꯭ꯔꯣ? ꯑꯁꯣꯟꯕꯤ ꯃꯃꯥꯗꯨꯅ ꯃꯆꯥꯒꯤ ꯄꯥꯎ ꯇꯥꯗ꯭ꯔꯕꯗ ꯃꯁꯥꯗꯣ ꯍꯦꯟꯅ ꯁꯣꯛꯈ꯭ꯔꯦ. ꯑꯆꯧ ꯈꯣꯟ ꯀꯟꯅ ꯍꯥꯏꯔꯛꯂꯤ. ꯍꯦ ꯀꯩꯅꯣ ꯅꯪꯅ ꯑꯩꯉꯣꯟꯗ ꯍꯪꯒꯠꯅ ꯉꯥꯡꯉꯤꯕ ꯃꯌꯥꯝꯗꯣ ꯑꯩꯉꯣꯟꯗ ꯇꯥꯛꯏꯕ꯭ꯔꯥ? ꯇꯣꯝꯄꯣꯛ ꯅꯣꯛꯅꯤꯡꯗꯕ ꯃꯤꯅꯣꯛ ꯇꯧꯔꯒ
ꯑꯩꯈꯣꯏꯅ ꯇꯥꯗ ꯈꯣꯏꯗ ꯋꯥ ꯉꯥꯡꯖꯕꯒꯤ ꯍꯛ ꯂꯩꯖꯗꯦ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯏꯆꯥꯗꯣ ꯍꯧꯖꯤꯛ ꯍꯤꯡꯉꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯁꯤꯈ꯭ꯔꯕ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏꯗ ꯀꯔꯤꯁꯨ ꯈꯪꯍꯜꯂꯛꯄ ꯂꯩꯇ꯭ꯔꯦ ꯑꯗꯨꯒꯤꯗꯃꯛꯇ ꯅꯠꯇ꯭ꯔꯣ ꯑꯩꯈꯣꯏꯅ ꯅꯨꯄꯤ ꯃꯆꯥꯁꯤ ꯂꯥꯛ ꯀꯌꯥꯗꯅꯣ ꯅꯣꯏꯗꯒꯤ ꯂꯩꯔꯤꯗꯣ ꯇꯣꯝꯄꯣꯛꯁꯨ ꯈꯣꯟꯗꯣ ꯀꯟꯈꯠꯂꯛꯂꯤ ꯃꯤꯕꯨ ꯃꯤ ꯑꯣꯏꯅꯁꯨ ꯈꯔ ꯎꯕꯤꯌꯨ ꯅꯈꯣꯏꯅ ꯁꯨꯝꯅ ꯇꯧꯅꯤ ꯈꯪꯉꯝꯃꯗꯤ ꯑꯩꯈꯣꯏ ꯀꯩꯗꯧꯅꯨꯡꯗ ꯅꯈꯣꯏꯗ ꯏꯆꯥꯁꯦ ꯄꯤꯔꯝꯃꯣꯏꯗꯕꯅꯤ ꯍꯩ ꯁ꯭ꯋꯥꯏꯗ ꯌꯥꯝ ꯂꯥꯎꯈꯣꯡ ꯇꯧꯒꯅꯨ ꯇꯥꯅꯤꯡꯗꯦꯀꯣ ꯅꯉꯛꯇꯣ ꯄꯥꯏꯔꯒ ꯏꯟꯗ꯭ꯔꯤꯉꯩ ꯌꯥꯝ ꯊꯨꯅ ꯆꯠꯈ꯭ꯔꯣ ꯇꯣꯝꯄꯣꯛꯁꯤ ꯌꯨꯝꯂꯣꯝꯗ ꯑꯣꯟꯁꯤꯜꯂꯒ ꯂꯥꯎꯔꯛꯂꯤ ꯏꯕꯦꯝꯃ ꯊꯣꯏꯕꯤ ꯅꯪꯕꯨ ꯀꯥꯏꯗ ꯂꯩꯒꯦ ꯏꯄꯥ ꯂꯥꯛꯏꯌꯦ ꯊꯦꯝꯕꯤ ꯃꯥꯒꯤ ꯃꯥꯃꯒꯤ ꯈꯣꯟꯖꯦꯜ ꯇꯥꯕꯗ ꯃꯁꯥꯗꯨ ꯂꯩꯉꯝꯗ꯭ꯔꯦ ꯂꯩꯐꯝ ꯆꯥꯐꯝꯒ ꯑꯃꯠꯇ ꯈꯪꯗ꯭ꯔꯦ ꯇꯨꯃꯤꯟꯅ ꯃꯆꯤꯟꯗꯣ ꯃꯦꯜꯂꯒ ꯀꯞꯆꯔꯤ ꯃꯥꯃꯥ ꯅꯆꯥꯕꯨ ꯋꯥꯔꯧꯕꯤꯒꯅꯨ ꯑꯆꯧꯅ ꯃꯨꯊꯤ ꯃꯨꯊꯤꯗꯤ ꯉꯁꯥꯏꯗꯒꯤ ꯇꯧꯔꯤꯕꯁꯤꯡꯗꯣ ꯁꯥꯎꯅꯤꯡꯅ ꯌꯦꯡꯉꯛꯂꯤ ꯑꯆꯧꯅ ꯃꯁꯤ ꯑꯝꯇ ꯄꯨꯊꯣꯛꯈ꯭ꯔꯣ ꯃꯨꯊꯤꯅ ꯄꯨꯄꯨ ꯃꯤ ꯃꯆꯥ ꯎꯅꯒꯦꯅ ꯍꯥꯏꯕꯅꯤ ꯎꯅꯍꯜꯂꯣ ꯗꯥ ꯊꯣꯏꯕꯅ ꯀꯩꯁꯨ ꯍꯥꯏꯔꯣꯏꯌꯦ ꯃꯤꯅꯥꯏ ꯃꯆꯥ ꯅꯪ ꯂꯩꯒꯤ ꯆꯤꯟꯊꯛꯇ ꯃꯨꯊꯤꯁꯨ ꯃꯤꯒꯤ ꯃꯈꯥ ꯊꯥꯅ ꯂꯩꯔꯨꯕꯅ ꯅꯝꯗꯨꯅ ꯇꯣꯝꯄꯣꯛꯄꯨ ꯄꯨꯊꯣꯛꯈ꯭ꯔꯦ ꯇꯣꯝꯄꯣꯛ ꯄꯦꯟꯗꯕ ꯁꯥꯎꯅꯤꯡꯕ ꯃꯤꯠꯌꯦꯡꯒ ꯂꯣꯏꯅꯅ ꯂꯥꯎꯔꯛꯂꯤ ꯃꯤꯑꯣꯏꯕ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯃꯥꯒꯤ ꯃꯇꯝ ꯂꯩꯕꯅꯤ ꯉꯁꯤ ꯅꯪꯅ ꯍꯥꯏꯒꯠꯂꯤꯕ ꯅꯉꯛꯇꯣ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯀꯦꯟꯈꯤꯅꯤ ꯃꯁꯤꯃꯗꯤ ꯅꯪ ꯀꯥꯎꯗꯕ ꯐꯩ ꯃꯨꯊꯤꯅ ꯃꯥꯃꯥ ꯁꯥꯎꯕꯤꯔꯅꯨ ꯅꯣꯡꯃ ꯁꯣꯏꯗꯅ ꯂꯥꯛꯆꯅꯤꯗ ꯇꯣꯝꯄꯣꯛ ꯃꯤꯅ ꯎꯁꯤꯠꯇꯅ ꯂꯥꯛꯆꯅ ꯉꯥꯡꯉꯛꯄ ꯑꯃꯗꯤ ꯃꯆꯥ ꯁꯛꯂꯕ ꯊꯦꯝꯕꯤ ꯍꯧꯖꯤꯛ ꯍꯤꯡꯂꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯁꯤꯈ꯭ꯔꯕ꯭ꯔꯥ ꯍꯥꯏꯕꯁꯤ ꯈꯪꯗꯕꯁꯤꯗ ꯅꯨꯡꯉꯥꯏꯇꯕ ꯑꯁꯤꯅ ꯍꯥꯏꯔꯛꯂꯤ ꯑꯩꯒꯤ ꯏꯆꯥꯗꯨꯕꯨ ꯆꯥꯛꯀꯧꯖꯒꯦ ꯍꯥꯏꯕꯁꯦ ꯀꯔꯤ ꯑꯀꯥꯏꯕ ꯌꯥꯎꯕꯒꯦ ꯍꯥꯏꯌꯨ ꯅꯣꯏꯁꯨ ꯑꯗꯨꯒ ꯏꯆꯥꯕꯨ ꯂꯩꯕ ꯀꯥꯏꯅ ꯅꯪ ꯈꯪꯉꯣꯏꯗ꯭ꯔꯗꯣ ꯅꯪꯒꯤꯁꯨ ꯃꯇꯝ ꯂꯥꯛꯈꯤꯅꯤ ꯇꯣꯝꯄꯣꯛꯁꯨ ꯉꯥꯡꯅ ꯂꯩꯊꯣꯔꯛꯄꯗ ꯅ꯭ꯌꯨꯇꯟ ꯒꯥꯔꯤ ꯊꯧꯖꯤꯜꯂꯛꯂꯤ ꯉꯁꯥꯏꯗꯒꯤ ꯉꯥꯡꯂꯝꯕ ꯇꯣꯝꯄꯣꯛꯁꯨ ꯍꯧꯖꯤꯛꯇꯗ ꯁꯥꯎꯒꯠꯂꯝꯕ ꯄꯨꯝꯕ ꯍꯟꯖꯤꯟꯈ꯭ꯔꯒ ꯃꯣꯃꯣ ꯅꯣꯛꯂꯛꯂꯤ ꯅ꯭ꯌꯨꯇꯟꯁꯨ ꯒꯥꯔꯤꯗꯣ ꯈꯥꯝꯃꯒ ꯌꯦꯡꯂꯛꯂꯤ ꯇꯣꯝꯄꯣꯛ ꯅꯣꯡꯃꯤ ꯇꯧꯔꯒ ꯏꯕꯨꯡꯉꯣ ꯅꯪ ꯂꯥꯛꯄ ꯌꯥꯝ ꯐꯔꯦ ꯅꯪ ꯃꯥꯃꯒꯅꯦ ꯅꯪ ꯋꯥꯗ ꯃꯈꯥ ꯇꯥꯕ ꯅꯪꯗ꯭ꯔꯦ ꯅ꯭ꯌꯨꯇꯟ ꯄꯤꯛꯁꯨꯝꯗꯣ ꯁꯨꯛꯂꯞ ꯇꯧꯔꯒ ꯃꯨꯊꯤꯗ ꯑꯣꯟꯁꯤꯜꯂꯒ ꯍꯥꯏꯔꯛꯂꯤ ꯀꯅꯥꯅꯣ ꯁꯤꯅ ꯊꯕꯛ ꯁꯨꯕ ꯃꯤ ꯑꯃ ꯀꯧꯔꯤꯔꯣ ꯉꯥꯡꯉꯛꯂꯤꯕ ꯋꯥꯍꯩꯗꯨꯗ ꯈꯔ ꯁꯥꯄꯔꯤ ꯈꯜꯂꯝꯕ ꯇꯣꯝꯄꯣꯛ ꯉꯛꯆꯥꯅꯅ ꯌꯦꯡꯉꯛꯂꯤ ꯑꯗꯨꯒ ꯍꯥꯏꯔꯛꯂꯤ ꯅꯪꯃꯛꯅ ꯑꯩꯉꯣꯟꯗ ꯅ꯭ꯌꯨꯇꯟꯅ ꯀꯅꯥꯅꯣ ꯁꯤꯕꯣ ꯐꯤꯕꯝꯁꯤꯒ ꯑꯁꯥꯏ ꯄꯨꯊꯣꯛꯈ꯭ꯔꯣ ꯍꯩꯅꯗꯦ ꯃꯨꯊꯤꯁꯨ ꯇꯣꯝꯄꯣꯛꯇ ꯅꯨꯡꯉꯥꯏꯇꯅ ꯌꯦꯡꯉꯛꯂꯤ ꯗꯥꯊꯣꯏꯕ ꯏꯇꯩꯃ ꯍꯣꯏꯒꯤ ꯕꯕꯥꯅꯤ ꯅ꯭ꯌꯨꯇꯟꯅ ꯁꯤꯗ ꯀꯩꯗꯧ ꯂꯥꯛꯏꯕ ꯆꯥꯛꯀꯧꯕꯒꯤ ꯍꯥꯏꯕ ꯂꯥꯛꯑꯝꯕꯅꯤ ꯀꯅꯥꯏ ꯆꯥꯛꯀꯧꯕ ꯋꯥꯊꯤ ꯋꯥꯔꯦꯝ ꯁꯤ ꯍꯥꯏꯔꯒ ꯒꯥꯔꯤꯗꯨ ꯊꯧꯖꯤꯟꯒꯗꯕꯒꯤ ꯁ꯭ꯇꯥꯔꯠ ꯇꯧꯕ ꯍꯧꯔꯛꯂꯤ ꯇꯣꯝꯄꯣꯛ ꯃꯌꯥ ꯆꯤꯛꯂꯒ ꯍꯥꯏꯔꯛꯂꯤ ꯑꯗꯨꯛ ꯊꯨꯅ ꯑꯣꯜꯂꯝꯕ ꯅꯪꯃꯛꯅ ꯑꯩꯉꯣꯟꯗ ꯎꯠꯂꯤꯕ ꯃꯌꯥꯝꯗꯨꯒ ꯅ꯭ꯌꯨꯇꯟ ꯉꯥꯡꯂꯤꯕꯗꯨ ꯇꯥꯗ꯭ꯔꯦ ꯃꯥꯒꯤ ꯊꯣꯛꯄ ꯇꯨꯃꯤꯟꯅ ꯒꯥꯔꯤ ꯊꯧꯖꯤꯟꯈ꯭ꯔꯦ ꯇꯣꯝꯄꯣꯛꯁꯨ ꯎꯄꯥꯏ ꯂꯩꯇ ꯌꯨꯝꯗꯨ ꯊꯥꯗꯣꯛꯂꯒ ꯆꯠꯄ ꯇꯥꯔꯛꯂꯤ ꯅꯤꯡꯉꯝꯗꯅ ꯃꯈꯣꯡꯗꯨ ꯊꯥꯡꯗꯨꯅ ꯆꯠꯄ ꯍꯧꯈ꯭ꯔꯦ ꯏꯄꯥꯒꯤ ꯏꯕꯦꯝꯃ ꯏꯄꯥꯈꯣꯏꯁꯦ ꯀꯌꯥꯗ ꯄꯪꯈ꯭ꯔꯕ ꯏꯆꯥꯕꯨ ꯍꯨꯏꯒꯤ ꯃꯆꯤꯟꯖꯥꯛ ꯑꯣꯏꯌꯨ ꯍꯥꯏꯗꯨꯅ ꯊꯥꯕꯒ ꯆꯞ ꯃꯥꯟꯅꯈ꯭ꯔꯦ ꯅ꯭ꯌꯨꯇꯟ ꯏꯃꯨꯡꯗ ꯆꯪꯉꯛꯄꯗ ꯑꯆꯧꯒ ꯔꯣꯖꯤꯒꯗꯨ ꯇꯤꯡꯉꯛ ꯌꯦꯡꯉꯛꯏ ꯅ꯭ꯌꯨꯇꯟ ꯑꯆꯧꯒꯤ ꯁꯛꯐꯝꯗ ꯎꯕꯗ ꯄꯨꯄꯨ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ ꯑꯆꯧ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕ ꯁꯛꯐꯝ ꯎꯠꯇꯨꯅ ꯂꯨꯛꯊꯔꯒ ꯈꯪꯗ꯭ꯔꯦ ꯀꯩ ꯍꯥꯏꯒꯗꯕꯅꯣ ꯏꯃꯧꯁꯤꯁꯨꯅꯦ ꯃꯌꯨꯝꯗ ꯆꯠꯅꯤꯡꯕꯒꯤ ꯌꯥꯝꯅ ꯁꯥꯎꯈ꯭ꯔꯕꯅꯤ ꯑꯩꯈꯣꯏꯁꯨ ꯈꯔ ꯂꯩꯔꯒꯅꯦ ꯅꯨꯃꯤꯠ ꯊꯕꯥꯜ ꯌꯦꯡꯂꯒ ꯆꯠꯍꯟꯅꯕ ꯇꯧꯕꯅꯤ ꯅ꯭ꯌꯨꯇꯟ ꯆꯪꯁꯤꯜꯂꯒ ꯁꯣꯐꯥꯗꯨꯗ ꯐꯝꯊꯔꯛꯂꯤ ꯆꯥꯛꯀꯧꯗ꯭ꯔꯗꯤ ꯌꯨꯝꯗ ꯆꯪꯕ ꯌꯥꯗꯦ ꯍꯥꯏꯗꯥꯏꯅꯦ ꯅ꯭ꯌꯨꯇꯟꯅ ꯌꯥꯝ ꯅꯣꯔꯃꯦꯜ ꯑꯣꯏꯅ ꯍꯥꯏꯔꯛꯄꯗꯨꯗ ꯑꯆꯧ ꯉꯛꯅ ꯍꯥꯏꯔꯛꯂꯤ ꯌꯥꯗꯦ ꯆꯥꯛꯀꯧꯗ꯭ꯔꯗꯤ ꯅꯤꯉꯣꯜꯅ ꯃꯄꯥꯝꯗ ꯆꯠꯄ ꯌꯥꯗꯦ ꯑꯗꯨꯗꯤ ꯄꯨꯄꯨ ꯃꯥꯁꯨ ꯀꯧꯊꯣꯛꯍꯜꯂꯁꯤꯔꯣ ꯅ꯭ꯌꯨꯇꯟꯅ ꯏꯆꯝ ꯆꯝꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯑꯆꯧ ꯈꯪꯉꯥꯏꯅ ꯍꯥꯏꯔꯛꯏ ꯅꯠꯇꯦ ꯊꯣꯏꯕ ꯃꯗꯨ ꯌꯥꯔꯣꯏ ꯃꯧꯁꯦ ꯀꯩꯅꯣꯝ ꯏꯇꯧ ꯇꯧꯔꯤ ꯌꯨꯝꯁꯤ ꯐꯤꯕꯝ ꯑꯃ ꯇꯧꯔꯦꯀꯣ ꯑꯃꯒ ꯈꯪꯅꯃꯝ ꯈꯪꯗ꯭ꯔꯦ ꯌꯨꯝꯒꯤ ꯃꯧꯅ ꯃꯄꯥꯝꯗ ꯇꯣꯏꯅ ꯆꯠꯅꯤꯡꯕ ꯍꯥꯏꯕꯁꯤꯁꯨꯅꯦ ꯐꯕ ꯅꯠꯇꯦꯀꯣ ꯅ꯭ꯌꯨꯇꯟ ꯁꯣꯔꯗꯨ ꯁꯥꯡꯅ ꯍꯣꯟꯗꯣꯛꯂꯒ ꯍꯥꯏꯔꯛꯂꯤ ꯍꯣꯏ ꯐꯔꯦ ꯄꯨꯄꯨ ꯑꯗꯨ ꯑꯣꯏꯔꯗꯤ ꯑꯗꯨ ꯂꯨꯍꯣꯡ ꯅꯣꯡꯉꯥꯜꯂꯒ ꯃꯣꯏꯒꯤ ꯃꯤ ꯂꯥꯛꯄ ꯀꯥꯏꯅ ꯌꯥꯝ ꯇꯧꯅꯗꯥꯏꯅꯦ ꯑꯩꯁꯨ ꯃꯤꯒꯤꯗꯤ ꯀꯌꯥ ꯆꯠꯇꯕꯅꯤꯅ ꯈꯪꯕꯃꯛꯇꯤ ꯅꯠꯇ꯭ꯔꯦ ꯑꯆꯧꯁꯨ ꯍꯥꯏꯐꯝ ꯈꯪꯗꯅ ꯃꯃꯤꯠ ꯃꯅꯥꯗꯣ ꯀꯨꯔꯨ ꯌꯦꯡꯉꯛꯂꯤ ꯋꯥꯗꯨ ꯍꯥꯏꯐꯝ ꯈꯪꯗ꯭ꯔꯗꯨꯅ ꯅꯥꯀꯟꯗ ꯂꯩꯔꯤꯕ ꯔꯣꯖꯤꯗ ꯌꯦꯡꯉꯛꯂꯤ ꯑꯗꯨꯒ ꯏꯪꯒꯤꯠ ꯇꯧꯈ꯭ꯔꯦ ꯔꯣꯖꯤꯅ ꯗꯥꯊꯣꯏꯕ ꯃꯣꯏꯒꯤ ꯃꯤꯅ ꯂꯥꯛꯇꯕꯅꯤ ꯑꯩꯈꯣꯏꯒꯤꯗꯤ ꯂꯣꯏꯅ ꯂꯥꯡꯉꯤ ꯑꯆꯧꯅ ꯀꯔꯤ ꯏꯃꯨꯡꯅꯣ ꯈꯪꯗ꯭ꯔꯦ ꯑꯗꯨꯅꯅꯤ ꯑꯩꯅ ꯆꯥꯛꯀꯧꯕꯁꯨꯅꯦ ꯈꯔ ꯇꯞꯅ ꯇꯧꯁꯤ ꯍꯥꯏꯁꯦ ꯅꯥꯇꯩꯒ ꯆꯥꯔꯣꯏꯅꯦ ꯑꯃꯨꯛ ꯐꯠꯇ ꯅꯨꯡꯗꯒ ꯇꯧꯁꯤꯜꯂꯛꯇꯅꯀꯣ
ꯔꯣꯖꯤꯁꯨ ꯃꯇꯦꯡ ꯄꯥꯡꯁꯤꯜꯂꯛꯂꯤ꯫ ꯑꯗꯨꯅꯤ ꯑꯩꯈꯣꯏꯅ ꯂꯨꯍꯣꯡ ꯅꯣꯡꯉꯥꯟꯕꯗꯣ ꯑꯗꯨꯁꯨ ꯂꯥꯡꯗꯅ ꯂꯩꯔꯤꯅꯤ꯫ ꯗꯥ ꯊꯣꯏꯕꯅꯗꯤ ꯅꯣꯡꯉꯥꯟꯕꯗꯩ ꯊꯣꯛꯈ꯭ꯔꯕꯅꯤꯅ ꯀꯦꯝꯇ ꯈꯪꯗ ꯇꯧꯔꯤꯅꯤ꯫ ꯍꯟꯗꯛꯇꯤ ꯀꯔꯣꯝꯗꯩꯅꯣ ꯈꯪꯍꯧꯗ꯭ꯔꯦ ꯃꯊꯛꯇꯒꯤ ꯂꯥꯎꯔꯛꯂꯤ꯫ ꯀꯔꯤ ꯍꯥꯏꯕ? ꯈꯣꯟꯖꯦꯜꯗꯨ ꯇꯥꯕꯗ ꯃꯌꯥꯝꯗꯨ ꯊꯦꯝꯕꯤꯗ ꯂꯣꯏꯅ ꯌꯦꯡꯉꯛꯏ꯫ ꯊꯦꯝꯕꯤ ꯁꯥꯎꯅꯤꯡꯅ ꯁ꯭ꯇꯦꯌꯔ ꯑꯗꯨꯗꯒꯤ ꯇꯍꯥ ꯀꯨꯝꯊꯔꯛꯂꯤ꯫ ꯔꯣꯖꯤꯗꯣ ꯀꯔꯤꯕꯨ ꯈꯟꯗꯨꯅ ꯇꯧꯔꯛꯂꯤꯅꯣ ꯈꯪꯗ꯭ꯔꯦ꯫ ꯀꯞꯄꯒ ꯅ꯭ꯌꯨꯇꯟꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯜꯂꯛꯂꯤ꯫ ꯗꯥ ꯊꯣꯏꯕ! ꯅ꯭ꯌꯨꯇꯟꯁꯨ ꯐꯨꯛ ꯍꯧꯒꯠꯂꯒ ꯊꯦꯝꯕꯤꯒꯤ ꯃꯑꯣꯡꯗꯨ ꯌꯦꯡꯉꯛꯂꯤ꯫